Miteng tabiriba pumnamakpu khurumjari. Isa khetrimayumna taramna okjari. Santokjariba thoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni. Ngasi Mami Mapao gi chamaga kuntrama palak suba episode asida kari karamba Mapao sing puzarakliba gi haiba adu miyamda thamjari. Langoina Best Feature Film takibaga loinana tara tarik lak suba Manipur State Film Award 2025 ki manasing laukthokkiba gi Mapao. Okram Nikhilda Mr. International India 2025 Mingthol Pirak Kibaga Loinana Mr. International Presenter India Represent Tauragani Haibagi Mapao. Saknairaba Mr. International Lukanan Khetrimayumna Puwari Ahogadoraba Moongda Indian History da Yumfam Oiba Hindi Asami Film Berangana Sidani da Man Lead Actor Oiragani Haibagi Mapao. Nauna machin tungkhatlagliba folk artist Lingjen Thoibi Yumkhaibamgi Ha Palem Ha Panthau Haina Mingthonba Manipuri folk music album video release tawkhibagi Mapao. Kang Beats haina mingthonba isai nongmaigi oiba thoram ama Sainik All Boys na sinduna Jungi kuntare ingagi nini panba kang numita pangthokhibagi Mapao. So guys, ngasigi ahanba Mapao da puzarakliba asi Imphal gi Palace Compound da laiba MSFDS ki auditorium da tara-tarlak suba Manipur State Film Award 2025 ki manasing laukthokre. Langoy haiba Manipuri feature film asina Best Feature Film amadi film asigi director Manoranjan Longzamna Best Director takibaga loinana una haiba Manipuri feature film na tungan ba award kaya takre. June gi tarik kuntarukta pangthokhiba tara-tarlak suba Manipur State Film Award 2025 ki manasing laukthokpagi Mapao asi miyam punna amuk mileng taminasi. Taraga taretlak suba Manipur State Film Award 2025 ki manasing lauthokre Imphal gi Palace Compound da laiba MSFDS ki auditorium da June kun ga taruk ta pangthokhiba taraga taretlak suba Manipur State Film Award 2025 ki manasing lauthokpa ki thoram aduda Art and Culture Department Government of Manipur gi Commissioner M Joina handak pangthokadauriba taraga taretlak suba Manipur State Film Award 2025 ki oina Langoina Best Feature Film Award amadi Best Director Award Tare Haina Lauthokhi. Loinana Manipur State Film Development Society MSFDS Lifetime Achievement Award 2025 na Dr. Arambam Lokendra da piragani haiki. Taraga taretlak suba Manipur State Film Award 2025 ki manasing lauthokpagi thoram aduda award ceremony asigi jury chairman Dilip Mayengbam Manipur State Film Development Society MSFDS ki secretary Sanju Bachaspati Mayumsu sarukyaki. Taretlak suba Manipur State Film Award 2025 asigi jamak punna feature film taraga manga entry tawraki haidi masigi manungda film amadi film censor board ki certificate yaudabana maram oiduna award asigi competition da saruk yabagi ayaba pikide film taraga mari asigi manungda Langoi hairiba film asina best feature film amadi film asigi director Manoranjan Longjamna best director taki. Film taraga mari asigi manungda punna film nipan na award fanglaba film nipan asigi manungda film mangadi debut director singna direction pipa film sing oiri. Oithore hairiba Manipuri feature film asigi actor Suraj Ngasepamna best actor male in leading role aduga film asigi actress Narmada Sawai Jamna best actor female in leading role taki. Priyakanta Laishamna direction tawwa film Oneness na special jury award taki. Non-feature dana Tiam Devendra na direction tawba The Legacy of Fourth Generation na special jury award aduga Huidrom Rakesh na direction tawba The Silent Performer na special jury Manson award taki. Langoi gi Jiboni Sharma na best actor in supporting role male amadi Oneness ki Maya Chaudhary na best actor in supporting role female taki. Una gi matam nangbu hairiba isai asibu sai shagliba Arvind Soibam amadi Pusparani Huidrom na best playback singer male amadi female taki. Loina na film asigi music director Tony Ahaibam na best music director song amadi film asigi costume piriba Galifana best costume designer taki. Iril Luang na direction piba Moirangthem Romesh Singhana producer oiriba una hariba film asina best popular film providing wholesome entertainment su taki. Loinana una hariba Manipuri feature film asigi Soma Laishramna special mention lead actor female taki. Manipur cinema gi khongchat se khoi gi 17 Manipur State Film Award
yengagadi yamna future se yamna bright yamna kano yamna nungai na ujai keno da handaki state award to the entry una la isi film taramari ni sensory yawoda ado taramari gi manungda nauna film da khongdari ba director moi taret yawi ado taret tu gi manungda moi manga mukti award se amata nataba adum khara yamna adum phangi aduga nipan phangbo gawi film am khakna haidi una haidana film sina film award nipan lawi aduga best feature film tariba lango haiba cinema sina aina khanbada mari natraga mari dagi hena phangamgani aduga oithrei hariba cinema haidi khoigi hujujuk leiriba ethnic conflict ki oiba situation gi wari liba asiguma cinema sidana asisu muk mari muk ki meya da phangamgani aduga oneness hariba cinema sidana haidi sigi cinema sina muk sexuality gi matangda social perspective on sexuality gi matangani aduga sigi matang sidasu sisu among award ani muk phangangani aduna nauna film da changai ba myam si yamna film si khangaga aduga medium si khangnaba aduga medium si da wari si kamain taro ligi hana exploration ama yawraga yamna honaba kanna gi mami tai aduna Manipur film se hujik makhata na tongnarakpagi keno se yamna future se yamna bright oy na ne thamji aduga handaki khwaidagi nungai jaribadi khogi oja aram lokendra magonda khogi MSFDS lifetime achievement award conferred obisini oja lokensi film hek Manipur cinema hek hobadagi yaura aba aduga script writing screenplay acting about the yauraga masa adum film toba film plus theater toba mi amni aduga film toba da natana adigi akoigi anova talent lakna ba workshop kaya adigi interaction kaya aduga masi koigi nauna film da khongda reba myam gi kanu nainabam aduga takpi ba gumba oja amani isamak magi makhada art karino aesthetic karino aduga film ju tongmineri aduna yamna matik chabra haina khali aduga khwaidi nungai badi handak chahi ama ani sida koi Manipur State Film Award piriba award sigi cash value se section anambada hengatle haidi best film best feature film sida hanadi lak ama khitang oramani hujik lak ani oire producer da lak ama director da lak ama aduga best director hariba sigi mana sidana amuk sisu 50-60 mu oramgani hana 1000 adu hujikti lak ama gi miyada koi piragani adu hai gumna sana paisa se hengale aduna incentive ki scheme se yamna kanaga rain khale aduga nauna tawriba film tawriba mi singdasu amna puning thogatpada mateng oigedrain khale adigi hujiki feature film sida koigi handaki award sida content oina laisi variety se wari makhan se myame aduga wari makhan habadi hujiki sexuality gi matang adigi conflict ki hadi ethnic conflict ki nomai kana bagi adigi numa magi nungdang amagi wari adigi romantic theme do rogosu siamna cinematic oiba adugumba wari aduga kogi society se kogi society de thengnariba corruption and conflict and the sexuality yamna tangdu laita dabagi lainariba kano society ki kano se koi cinema Manipur cinema sina matik chana reflect oba aduga sigumba kano se wari myam se cinema da mu puthorga lina bagi khungchat se hoje hore aduna yamna phai adu laibak thibadi handak documentary habidi non fiction aduga short film gi section se khara soli entry yam de aduna award su khogi leibiriba jury singduna award pi bada khara watna pirami aduga
critic ki aduga lyric ki lam da su entry si ilak lakte aduga khwai nungai badi khogi AC netter jire na yam kuina film gi lam da idana critic tawdana leiba khogi marup AC netter ji handak best film critic phangi aduga adugi di nungai adubu hena khogi critic myam se hena thugla aga film Manipur cinema chakhot pada yamna mating oyena thajai aduna critic film gi matang da ibiba nainaba adu critic tawwa si gi keno su mathang dagi thoklak kani na thajai aduga lyric su makhan makha kya gi lyric ibira aga sigumba award se mapung phan mada mating pangbiu haidana mayam da appeal tawjari Tara suba Manipur State Film Award 2025 ta tungan ba mana phanglakraba singbu Mami Mapao gi maikaidagi su harauba amadi nungaiba phongdokchabaga loinana a big congratulations haiba wafam asi thamjari ani suba Mapao da Manipur dagi Okram Nikhil Singh da Mega Entertainment na Mr International India 2025 haiba mingthol pirakhibaga loinana chahi asigi December thada Philippines da pangthokadariba Mr International Pageant 2025 da India represent tawragani hariba Mapao asi amu miyam punna bitneng taminasi Sahi asigi December thada Philippines da pangthokadoriba International Pageant Manipur dagi Okram Nikhil Singhana India represent tawragani Okram Nikhil bu Mega Entertainment na Mr International India 2025 haiba mingthol asi official oina lauthokibaga loinana Philippines da pangthokadoriba Mr International Pageant asida India represent tawnabagi damak khalakhibani Okram Nikhil chahi asigi January 13 da pangthokiba taraga marirak suba Sadwet Mega Mr North East की टाइटल फंगलक्रबनी हौजिक Okram Nikhil Manipur University da Physical Education tamliba mahairoi amasuni loinana Nikhil da Mr International India 2025 ki mingthol pirakpa sida Mega Entertainment ke Manipur State Director Kapita Kaisham nasu harauba amadi nungaiba phongdorakli Nikhil ki makhata ba thabak thoram sing dasu hena mai pakpa oishanu haina wish tawrakli Singbu Mr International India 2025 haiba mingthol pirakpada Mami Mapao gi maikaidagi thagatpa amadi nungaiba phongdokchari loinana chahi asigi December thada Philippines da pangthokadoriba Mr International Pageant 2025 asida India represent tawgadoriba asibu soidana mai pakpo ibirau haiba wafam asi thamjabaga loinana all the best haiba wish asi thamjari Matang swaida yamna tengda break amtang lawjage khonglai yangna hanjarake Impact TV bu meeting taduna leibiu Ay mahapapi ya mi masak khangdam saradana noi ponmak ising manung sida pulap namjilura ha pulap namjiluro ibungo yaimani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai are iba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarbani adumaku madusu nasana tawjaramde palibango Bhimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang thamduna anoba mahawa makudol tamjagadabani na pai jerba jeng kuba mase prithi matai mai be magi thakta sai thok jage yengo nangi namangda bhagavana putigom pambigi masakoina leplare namit pangkok lo kunti yengo kunti Laibak pukpun namit kuding inamidang waram pung taruk taba matam na sandok jagadaba amade matang ginamit yom sakay siya namit kinong tilpung amataba kudingi repeat telecast tau jagador betauramase sungsoy soy dana sandok jaragani soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring Welcome back Adom na meeting tabiriba asi Impact TV da sandokchariba Mami Mapao gi chamaga kunthama palak suba episode ni Break ki matungda puzarekliba Mapao asina puwari ohogadoraba maongda Mr International gi mingthon fanglakhraba saknairaba Lukanan Khetramayumna
Leibak asigi itihasik oiba warida yumfam oiba Bollywood ki saknairaba National Awardee Biswajit Boragi lamjing lamtak makhada puthokadaba amadi Sotia Development Council na produce tauba Hindi Assami film Birangana Sadini da main lead actor oina saruk yari. Adungay Assamgi Sotia Dynasty da aroiba ningthau oiramba Maharaja Nitipal gi saktam lukanan na lauri. Loinana Northeast India gi manungda khwaidagi chauna budget tauba film amasu oigadauri. Hariba Mapao asi amuk miyam punna miting taminasi. Mr. International ki bingthol phanglakraba saknairaba Lukanan Khetri mayumna puwari oi horagadaba mawongda leibak asigi itihasik oiba wari da yumfam oiba Hindi Assamese film Virangana Sadini da man lead actor oina saruk yari. Bollywood ki saknairaba National Awardee Biswajit Boragi lamjing lamtak makhada puthokadauriba film asi Sotia Development Council na produce tawbani. Film asi Assam ki Chief Minister Himanta Biswa Sarma gi migyeng makhada puthokpa yamna maru oiba Assam gi puwari ga sagonaba itihasik oiba film amani. Loinana Northeast India gi manungda khwaidagi chauna budget tawba film amasu oiri. Lukana na lead male actor oina saktam langliba role asi adungai Assam gi Sotia Dynasty da aroiba ningthau oiramba Maharaja Nitipal gi saktam aduni hairi. Puwari da yamna maru oiba character asi saktam langnabagi damak Lukanan na chahi mari changna National School of Drama New Delhi gi alumni Oza Singa punna training tawduna acting amasung action gi tongan ba workshop kaya yauraba matungda character asi laukhibani. Film asida Bollywood ki saknairaba saishakpa Bapona mahaki ihan hanba film music director oina saruk yari. Amasung DOP na South film industry ki saknairaba Ishwar na thaudang lauri. Ningsingba yabadi Ishwar mamangda Bahubali Magadhira na chingba fauraba film gi DOP ama oina thaudang laurakraba mishakni. Virangana Sadini hairiba Hindi Assamese film asi 90% namba loishilakle hairi. Loinana chahi asigi aroiba sarukta India pumbagi oina release tawnabasu thaurang tauri. Ningsing bayai international ki thakta mana phanglakraba amasung housing Mr. International Organization ke managing director oiriba Lukanan cinema amadi art ki lamda naha oiringai tegi khongdara kiba mishakni. Lukanan na chahi taraga taruk shurakpa matamda direction pi kiba film Manipur State Government Award fangkibata natana Manipur gi best director gi mana fangkibani. Chahi asigi aroiba sarukta India pumbagi oina release tawnaba thaurang tawriba Birangana Sadini hariba Hindi Assamese film asi mai pakpu oibiyu haiba wafam Mami Mapao gi maikaidagisu thamjabaga loinana Lukanan gi punsidasu makhatana tongan ba project kaya ama mai pakna puthokpa ngambo oibiyu haina wis asi thamjari. Manipur gi nat amadi chatnabi malem gi thakta masak takpada Manipuri folk music nasu achauba thaudang lauri. Nongna Manipuri folk music ta khongdarak liba lingjel thoibigi Hapalem Hapanthau hariba Manipuri folk music video album asi mai pakpa miyamna pamba music video album ama oibata natana matung tarakpadasu lingjel thoibigi ningthizaraba Manipuri folk music album kaya mai pakna puthokpirakho haiba wafam asi Mami Mapao gi maikaidagi thamjari. Hapalem Hapanthau haina mingthonba nauna machin tumkhalaklibi folk artist Lingjel Thoibi Yumkhamgi folk music video album ama release tawkhre. Hairiba folk music video album asi June Kuntrada Imphal West District ke Haibokpi da leiba Thawai Hauda pangthokriba Thauram amada Bisnupur District ke Deputy Commissioner Puja Elangbam na release tawkhibani. Folk music video album release tawbagi thauram aduda saknai ravi folk artist Mangka Mayang Langbam amadi Laihuigi artistic director Mayang Langbam Mangang Sanasu sarukyaki. Hapalem Hapanthau haina mingthonba folk music video album asi Yumkham Subhash Chandra na puthokpani aduga Dharmen Laishram na direction pibani. Folk music video album release tawbagi thauram aduda Bisnupur District Deputy Commissioner Puja Elangbam na Manipur gi nat amadi chatnabi malem gi thakta pukhatnaba hotnabada Manipuri folk music show achauba thaudang lauri.
Malemgi oina khongjel yangna honglakliba ahongbasing asiga chungsinnana culture su chatminaba changi Manipur gi nat amadi chatnabi chawkhatnaba hotnabada aikhoi pumnamakna amato oina thaudang lawminasi haiki थाइनदगी लेराबा हुजिकी आंगांसिंगदा तंबीरगा मंकाना पंजरीबदो अदि अखोई ओनली म्यूजिक एंड डांस की मतंग खतंग नतबा बट मोइगी कमाइना अखोई सी मतंग द डिसिप्लिन कमाइना लेगे व्यवहार कमाइना लेगे लोन कमाइना लेगे अहन सिंग कमाइना अखोई अहन लमंद कमाइना रेस्पेक्ट तौगनी अखोई इसाबो अखोई कमाइना डिसिप्लिन लेगनी अखोई सेंस ऑफ सेल्फ रेस्पेक्ट सेंस ऑफ डिग्निटी है वैसे अखोई जगोई इसैगा मरी लेनरागा मुझसे यामना फास्ट पेस ओबा वर्ल्ड सिदा अखोई रूट सिंगी अखोई इरमदम सिंगी अखोई इंडिजिनस ओबा कल्चर सिगा कमाइना अखोई कनेक्ट ओबा है से अखोई जगो इसैगा अदुदगी सिगी रिलेटेड ओबा अखोई वे ऑफ लाइफ वे ऑफ लिविंग सिगी याम मरुनी अदुगी ngasiगी साइनस स्पेस सिदा यामना इंग चिकलबा लम सिदा अहल लमन मयाम अखोई साइगी लेरिबा अहल लमन मयामसु लाक्पीरगा मयामबु अंगामसिंगसिबु सौगत्पीबा मोदु सपोर्ट तौबीबा गाइड तौबीबा असोय अंगाम यावरगसु ताक्पीबा तंबीबा हाइसि यामना मरुनी हापलिम हापन्थौ हापन्थौ हापनि कोरौ नों डोलिंग दुनां बलिम पन्थौ कौरले बलिम लैफम थिरले पन्थौ खोंगुल लिरले Manipur gi nat amadi chatnabi malem gi thakta masak takpada Manipuri folk music nasu achoba thodang lori nongna Manipuri folk music ta khongdarakliba lingjel thoibigi hapalem hapanthau hariba Manipuri folk music video album asi mai pakpa miyamna pamnaba music video album ama oibata natana matung tarakpadasu lingjel thoibigi ningthizaraba Manipuri folk music video album kaya mai pakna puthokpirakho haiba wafam asi Mami Mapao gi maikaidagi thamjari aroibada pujarakliba Mapao asina kangbit saina mingthonba isai nongmai gi oiba thoram ama signing all boys na sinduna June gi tarik 18 inga gi nini panba kang numita Imphal West District ki Haibong Pokpi lamsangda leba Thawai Hau Arts and Events Space da pangthokhibagi Mapao asi miyam punna amuk mideng taminasi Sanic all boys na sinduna Kang Beach haina minthonba isai nongmai gi oiba thauram ama June 18 ingen gi nini panba kang numita pangthokre Isai nongmai gi oiba thoram adu Imphal West District ki Haibong Pokpi lamsangda laiba Thawai Hau Arts and Event Space da pangthokibani Kang Beach haina mingthonba isai nongmai gi oiba thoram aduda Manipur gi sakngairaba singer Sorry Sanjam Zit Khatricha Divya Hawam yauna Your Duo in Town amadi DJ Anina perform tauki Smaina leibaki budi huzik wana ri ko adu oi targasu koigi ngahakdang pothana ba haitare mayam ge smaina Kang Beach saina Sainik all boys na sinja duna haitare side yawo phangja se yam nungai na khalle wakhal je yam khangde nungai ko haide kumda gi no gai na ga lawr ko si nungai kumda ro gai lawr di nungai roi ba du duna san gi nu ga haib to nungai na khalle hen honaning ba phawe akoina ngasi sinjari ba Kang Beach saina bing tholi ba se akogi Chinese school all boys ki kanguna adi ex student me amna club punjal laga semjaba event amani musical night amani main purpose of sigi Kang Beach se akoina sinjari se akogi football club SFC na akoina football club ama hongok sei sigi football club sigi
फन ड्राइव चैरिटी की टाइप अदुगी मौंगदा सिंजबनी अमसुगु अदुगा सिगी म्यूजिकल नाइट असिना अखोगी वाना लेरिबा इंग चितना लेनबदमक्ता अखोगी म्यूजिकल नाइट सिना अवाबा पोथाबा अमा ओइना मयामदा मेसेज अमसु पिजबनी अदुगा अखोगी चाइनीज स्कूल ऑल बॉयज की साइड तगिसु मयामदा हैप्पी कांग हैना विश अमा पिजरी Music, the universal language haina miyamna khangnaribani. Isaina waraba miyoibagi punsibu ngahaktang oirabasu pothahali. Kuina harau kumhai lepluraba matung miyambu ngahaktang oirabasu nungaiba wakhalda punnaba haiduna signing all boys na kangbits haina isai nongmaigi thoram mai pakna pangthokhiba asi thagatningai ni haiba wafam Mami Mapao gi maikaidagi thamjari. And that's all we have in this episode. Mathangi episode ta anauba mapao kaya ga loina na amuk lakjage. Until then, keep watching Impact TV, and yes, never forget to subscribe our channel and leave your suggestions and feedback in the comment box. Till then, bye-bye.